idu ningthaudagi delakotege Kuki singi village volunteers sing hairiba sing ase Kuki NP kodugi makhada laibani village dana village defense secretary na overall supervise tobani Kuki village chief sing kaukhalaga wari sanakre haiba wafam adu yamna lumde maramdi KSO na insilaga irang thorakpa du Kuki village volunteers sing aduni problem oigadari baste makhoisi Kuki NP na phawba fajana control toba ngamde khudamoina hairabada May ahomda cycle da makhoigi sikhiba singi village volunteers sing na gun salute pi DC ki athing balaina tawkiba thabakni tawkriba dusu Kuki village volunteers singi ningai da Kuki NP na ayaba pirubada gine gun salute pi bagi video adu puragana CRPF na Kangpo PSP da laglaga FIR ma launch tawki CRPF sing aduna cycle police station da complaint FIR load tawki de Kanaroi haibagi oirangani ASP gi order matungina gun salute pi ba yaurba Kuki village volunteers sing phanana bateri phaba ngamdri maramdi sing da loina selaga lotkre Kuki NP cycle gi mathakta SP Kangpokpi dagi pressure lady village defense secretary sing oina kaukhalaga wari sabana hena effective oigani NIT gi register ga manaraga tawkiba arona thokayagi wafam KCP Pwg MC na video gi Khuthangda miyam da khangalagli lamphelda leiba NIT gi register oiba K High Tomba amadi mahaki staff thangmai bandagi computer gi assistant professor oiba Khelchandra civil engineering department ta assistant professor oiba Uripok Baspati Lekai dagi Romiji amadi registrar gi PA oiba Pangai dagi Robita ga loinana tawkiba thabak NIT asigi thabak lobagi question paper leak oikibagi matang amadi office manungda makoi kharana registrar ga manaraga tawkiba arona thuk kayagi marik sumba wafam aina thingkraba lal halu KCP Pwg MC unification video gi Khuthangda miyamda khangalagli NIT asigi assistant professor Romiji Bulup asina wahang pahong tawbagi video thaduragli loinana mahangna video da paliba miyoi sing asigi mathakta lup asina akan bathabak amadi mideng changlagani asigumba aran bathabak tawriba sing asiga wari sanana ba lumna kayarak hana hona kibada mateng pangkiba amadi party asigi miyoi taragi mathakta khulaiga konana fahankhre maram asina asigumba miyoi kaya asidagi miyamna lapna leinaba sulup asina thokpa chirol asina khangalagli Iramda Manipur da gyab de lokojage PR manung asida pauda kumna ngangli basi kamaina yahalibano haina asangka sana haikre asangka sana haibada governor chief secretary DGP PM kadaida laikhrabage panbe yabadi sahi helaba chatra case o delhi gi president ne haijaba pauda kumna sirilili asi maite tangkhul gi machin manau sandongna ba promote tawna bani haibagi video ama kana viral chali Pauda kumna maitai nupi nupa oigera siroi lakpada hinghanganu hato haibagi phongna hairibani pauda kumna hairi Kuki khulngakpa laibagi moi leiribani ai kaim darka dade maitai bula aba siroi gi blastem hairi Hong Kong da COVID case kontra matoi fangkre Asia gi lebak sing da COVID sandurokpa yana leire Hong Kong da COVID case kontra matoi fangkre Singapore da su COVID laisana maram oiraga ela lautokre COVID-19 laichat China amadi Thailand yauna Asia gi lebak sing da paksana sandorokpa yabagi akiba sauna leire haina Asia gi healthcare sing maike degi phongdoragli report asigi matungina Singapore da haukiba April tha phawagi manungda COVID-19 gi case lising tara mathoi ga samaga tara thainaki aduga May tha haurakpa phawbadana case lising tara mari ga chani rom yaurakibani COVID-19 laichat Singapore dana chada kunipan gi sangda sandokpa haurakre loinana leibak asida COVID-19 positive oibadagi haudi phawbada chada kuntra rom hospital da bukhatnarakuna laikanari Health Department ki maiketegi phongdorapagi matungina hauji Hong Kong Singapore da oiriba COVID-19 gi sandopagi sangati yengluragadi amuhana Asia gi lebak singda laichat asi paksana sandorapa yabagi akiba sauna leire hadak sandoraliba COVID-19 gi laichat asi mamangi sahi singda lakiba adudagi sathiba sang yamna heli Chinese Center for Disease and Prevention report amagi matungina COVID-19 laichat makadana sandoraktana ba honabada malengi lebak pumna mangna puna hotna minaba mathau tare haina su phongdokre haidi panba yabadi India gi oinadi COVID-19 gi wave ahumaki saiteng sauna fangkibana section thorang lokot hoba chungani haidi khulngaklamba BDF sing thabak lekhibadagi khunja sing khulda leiba phawba mi painare taliba demand sing pidriba phawba khongdang changsing kigani haina association na phongdoragi Manipur da haukiba sahi ani rom asidagi thokliba lan asida loijing loya da leiriba khulsing akpada soba thodang lauduna lakiba BDF singna laingaki mafamda demand kaya tawduna thabak lepagi khongdang changsing kigadabane thabak lepagi khongdang changsing kibadagi singya da leiba khulsing khunja sing khulda leiba phawba mipainare hairi Hiramasi ga mari lenana ngarang Thawal district ki Hairok Assembly constituency gi manungchana Hairok Part 3
inganglok ki maira paibisingna ngarang khul aduda wakat mifam phamduna khongdang chansinkhre wakat mifam aduda saruk yakibi ingalok ki maira paibi el nalalai mana hai BDF singna taliba demand maram chai athubada thabak onthokpiyu Manipur gi law and order ngakpada BDF singna asoba thodang lauduna laklibani masigi mathakta sahi ani surabal lan asida chu BDF singna asoba thodang lauduna chingkhong chingya oiba lan kanma mafam thingda khul ngakpagi thodang lauduna laklibani inganglok asida chu BDF SPO singna lan hek hawbadagi khul asing ngak senduna lakli Maraga sida BDF personnel ting nangarang dagi hauduna mathau toba tolaga Manipur lenga ki mathakta tongan ba wakasing tanduna tongan ba wakasing tanduna khongdang chansin ba haukibadagi inganglok asida duty taramba BDF sing chu khul thadokuna chetlage haire singkhong tingya da aikoi bu ngakpiramba BDF singna khul thadokuna chetlage hairakwa asina inganglok ta leijariba suraga hingdaba khunja sing Kuki teri singna landaraga rahaibagi akiba mi paiba faunare lenga ki thawong asi aikoi sijakro haibaga chamanare masi yaba ngamloi BDF singna taliba wakasting asi maram chaba ngaktane makoi gi demand sing athubada thabakta onthokpiyu hanagumna chingkhong chingya da duty tawhanbiyu haiki loinana ibung ipwa oireba BDF sing ase imung manung puribani makoisu MR IRB amagum chapmanana mathau pangthoklibani adubu BDF singi khusumandi adugi matik pikli masisu matamga chunaba mawongda makoigi khusumal pibiyu haibana chingba wafamchu ingaloki maira paibi singna thamlakli CPI gi state conference hawdokre masoi tanabana warwechin purakpa ngamloi Manipur da thokliba asi yamna luba wathokni masoi tanabana Manipur gi irang asi gi warwechin khak purakpa ngamloi awonba khunai amagi nama mipung khudima wakal taminaba changi haina Communist Party of India CPI gi Central Control Commission gi member Dr. M Narana phongdokre CPI Manipur State Council na chinduna Imphal East District ki Lamlai Chalauda laiba Irabat Memorial Hall da ngarang pangthokiba kunmari suba CPI State Conference hawdokpagi thoramda wafam asi mahangna phongdokkibani ngasidagi hauduna thaatigi taranifan phawba numit humni chumna chathagadaba conference hawdokpagi thoram aduda CPI gi National Council Secretary Comrade Palab Sen Gupta CPI State Control Commission gi Chairman Comrade Langol Iboyaima CPI Manipur State Council gi Secretary Comrade Lainsang Them Thoiren yauna party asigi maroiba miyoi kayasu saruk yaki thoram adugi mawoinana Dr. M Narana Paumi Singh da hai Loan lining laisona madi kusu khenarabasu manaba thaki khunai amada puna hingminaba haibasi CPI gi wakalone leibaga sigi mafang kaya da charangnaba isu kaya letana thoklakli isu sing asi thoklakpagi maram loina maklei masi pumnamak imperialism gi lengaklon manungda leiriba system asiga sagonana thoklakpani haibada haimanba thokloi Manipur da ngasi thokliba thokdo wathok kaya asibu ngasi ngarakta horakpani haina loba yaroi thokliba wathok asi mamangai dagi hauna leirakpa isu kayaga mari lainaba ngaktane state asida hojik thokliba wathok asi yamna kuppa aruba wathok amane asigumba isu asigi warwechin purangnaba honabada aikhoi amata oina punsinduna wakhalon taminabagi tangai fadaba lei maduna taduna amaga amagi marakta masoi tanaduna leirabadi wathok sing asigi sapsaba warwechin ama purakpa ngamgani thajade asiguma makhal kayagi isu sing asi thoktanabagi dama puna hingminabagi wakhalonda mipum khudimakta manaba sakthung phanganba ngamba khunai ama sengatpa haibasi yamna maru oiba amani adubu lamdamasigi leiriba politician singi mafamda puna hingminabagi wakhalon mami taraktaba urakpa asima yamna laibakti mahakna hai lamdamasida thokliba thokdo wathok kayada Jangselakliba khongdang amatada apunbagi panggal sagatpa ngamdabagi mami taribasi aikhoi pumnamaki asoibani haina lawi manaba thaki khunai amada puna hingminanaba wakhalon sagatkiba miyangi lusingba hizai irabot miyangi lusingba hizam irabat ki wakhalon mirol asinasu sagatpagi tangai fadabalai awonba khunai ama purangnaba honabada aikhoi pumnamangna amatoina wakhal taminaba changi haina phongdoki Moirangi ex-MLA Prithvi Raj na Governor unaduna wathok singi warwechin purangnaba tashinkre Bisnupur District ki Moirang Assembly Constituency ki MLA oiramba M Prithvi Raj na ngarang Rajbhavan da Governor AK Bahlaga unaduna haudik state asigi miyamna mayoknariba wathok sing asigi warwechin purangnaba thabak lokhat pinanaba tashinkre hairi Governor ga unabada M Prithvi Raj ki maikedagi May 2016 dagi hauduna thorakiba langi thaudok sina maram oiraduna tongan ba relief camp sing da sahi ani hena lairaklaba lanjenaraba miyoi singna mayoknariba awaba sing ko hanaba taksin ki aduga mai thadoktuna mahan taghan bikraba makoigi yum kai yauna atai lanthum singi damang pifam thokpa compensation pinabagi thabak cho union lenga ka khusanaduna chapchana paikhat piyu haidaki haidi